Manipur gi loisinduna leidiba irang asida lanjenduna leidibi imungi sanaroi nupi macha ani lakliba ahum suba sub junior boys and girls national boxing championship lisingin kunmari da Manipur gi mahut sinduna sanaruna bakhatlagle haujik relief camp ta changjafam lauduna leidibi nupi macha ani adu more ward number 5 taki laurembam anjali chahi taramari amadi ikau sadu koireng dagi janambam langlen chanuni makoi animak saknai rabi boxer laishram sarita gi miting makada Leiriba Sarita Regional Boxing Academy da training tawduna leirakibani irang asi hek haubudagi lanjen naraktunal hairiba academy asida leiduna training tawduna leirakhi hari Manipur gi irang asigi marakta makoi anina boxing championship asigi damak hotnakiba asimak achouba singnaba amani championship asi Greater Noida gi Sahid Vijay Pathik Sport Complex ta hayengdagi hauraga lakliba tang kun mga fawba pangthukadabani makoi ani yauna Sarita Regional Boxing Academy dagi sanaroi mga nasarugyagani loinana Manipur gi oina tongan ba boxing academy dagi punna sanaroi taramanga na Manipur gi mahut sinduna championship asida sarugyaduna ba ngasi Imphal thadokre hari